ngasi ayuk phongba pawche dagi maroiba paw kharadang update thamjari. Kuki militant singe land thingba ngamdre moirangi thamna pokpida ahumlak landarakri. Mamang thagi kunthada lamchang PS na koliba Kadangban ye maning chingthak tagi kuki militant singna bom amasung nomai kapsinduna chatarkeba akanba landa kholngapa mioi ani laikhidraba matungda laingana periphery area da state amada central force sing deployed tawrabasu kuki militant singna makhatana mitege khulsing tamna chatharak attack thingba ngamdabadagi moirang PS na koliba thamna pokpid ahumlak hana kuki militant singna bom amasung nomai kapsinduna landarakli. Ahanba thawdona ngarang numidang pung 12:10 kunlom tarakpada thokibani. Kuki militant singna pungpham asida thamna pokpigi maning lomda lariba chinggi saruktagi bom amade nomai kapsilakibani. Adubu kuki militant singna attack chatharkiba mafam adu Kastura Gandhi Vidyalaya sangda anisuba air brigade deployed tawribani. Mafam asidagi khara kakhatlaga chamaga kunmari gi CRPF ki post ama laribani aduga singgi saruktana BSF amadi army na chimba personnel sing post singsu laribani aduba khorak hangdana state amade force sing deployed tawrabasu kuki militant singna thamna pokpigi maning tangba chinggi saruktagi bom amasung nongmai kapsilakhibani. Makoina kaplakpa bom ama IRB gi personnel sing lariba mafam adu lalaga pairakthona pokhaikhe. Adum oinamak khul ngakpa singi maikaidagi kuki militant singna tamna khut hankhidabana nakal anigi marakta asok apan amata jawkhide. Ngarangi thawdok asi thokraba matung ngasi ayuk pung 12:10 rom tarakpada anirak suba oina thamna pokpigi maning lomda laiba ching lomdagi kuki militant singna bom ama pokhai halakpaga loinana nongmai maru kharaso kapsilakhre. Ani suba attack na ngasi ayuk pung 12:30 rom tarakpada chatharkhibani. Kuki militant singna lawar khoiran tak lomdagi amuk ana thamna pokpi tamna nongmai kapsilakhibani. Ahum subar makhoigi attack asida su khul ngakpa singi maikaidagi handuna nongmai kapkhide. Maram asina nakal anigi marakta asok apan jawna khide. Amarum ngarang numidang pung 9:30 rom tarakpada Imphal West ke Kautruk amade Kadangban ga luanaba mafam sing tamna kuki militant singna makhoige drone sing yamna nemna pahalakpadagi khulsing asibu ngakliba khunja singi maikaige drone sing tamna nongmai kapkhi. Khul ngakpasina drone tamna nongmai kapsinba haurukpadagi makoina pahalakkiba drone sing adu hallaga chinglomda paisinki. Adum oinamak drone sing tamna nongmai kapsilubadagi Koktoki sing dong mitei laikai tamna kuki militant singna nongmai maru kullom kablakhi. Attack asida khul ngakpa singi maikaidagasu handuna nongmai kapkhi adubu nakal anigi marakta asok apan jawbagi paw phangkhide. Atokpa paw amana igi laman ina singani thawaina pontha pikraba Mikel Dev amasung Khaba gi hakchang makoina ngakcharamba Kadangban ngasi leirol chalagani. Mamang thagi kunthada Imphal West ki lamsang PS na koliba Kadangban khulgi mathakta kuki militant singna bom amade nongmai kapsinduna chatharkib akanba land mayuknabada thawaina pontha pikraba nongthumam Mikel Dev amasung Masana Khaba gi hakchang sing hayeng makoina ngakcharamba Kadangban khulgi Mahadev singgi mafam amada leirol chanduna aroiba mathau mangam pangtholagani hairi. Tabada nungaikadaba paw amana Sdpo Anand murder case Khaikholal amasung Hemkholal na Anand hatpagi Maral Yajakhre haina police na claim tawrakli. January 13 da nongmai panbadagi lekhidraba khul ngakpa road ki mamana hai Amatta pokchaba isana leibakki damak thawai katkhibada hena chaothokpa pokk Mamang thagi traumdagi nungthilda ningthapkong kha khunokdagi mapa masa yauna mioi mari kuki militant singna nongmaina kaptuna hatkiba thawdokke nonganbada thawdokpam lomda sangsinkiba khul ngakpasigi manungga yaukhiba thinunggai awang laikhaidagi masagi chahi 12 khaktamak suriba pebam Rohit Elias sanagi apokpi pebam ongbi balan Amatta pokchaba isanupana leibakki damak thawai katkhibada hena chaothokpa pokk haina phongdorakli.